मालेमगी तोंगान तोंगान मफमसिंगी मरुओइबा पाउ खरा अपडेट तौजरी सीरियादा पुतिन माइथिगिबना यूक्रेनदा ओइना लमन खुमलकदोरी सीरियागी प्रेसिडेंट बशर अल असदपु रेबेल ग्रुप सिंगना माइथिबा पीखिबा हाइबसी रशियागी प्रेसिडेंट व्लादिमीर पुतिन गी चाउना माइथिबा अमनी मरम अदुना मदुगी लमन यूक्रेनदा ओइना खुमलकपा याई हाइना लानगी एक्सपर्ट कयाना फोंदोरकली महौसादगी हौना रशियाना सीरियागी असद गवर्नमेंटा चाउना मतेंग पांगदुना असद की लेंगाक मनिंग तमना पाहेंदुना लाखिबनी अदुबु यूक्रेनगा चोकनारिबा लान असिना मरम ओइरगा हंदक सीरियादा मतम चाना मतेंग पांगबा ngam सीरियादा लैरंबा रशियागी लानमी लिसिंग तरेट रोम मरमदमदा हलकलबा मतुंगदा यूक्रेन गी लांदा सिजिन्नरकलगनी सीरियादा माइथिखिबा अदुगी लमन खुंबा ओइना सीरियाना यूक्रेन मपुंग फाना मांगहन्नबा होनरकलगनी हाइरी मखा तारकपा पाउदा मियोइ लाख कया सीरिया थादुक्तुना युमलोनबा लेबाक लेबानन तमना चेंसिननख्रे इस्लामिक की लेंगा कीबदगी अमदी अथिंगबा कया थंगलपा याबगी फिबमदा लाखपा मरमना सीरियादगी मियोइ लाख कया युमलोनना लेबा लेबाक लेबानन तमना चेंसिननख्रे हाइना राइटर्स की रिपोर्ट अमना फोंदोरकली सीरियादा ISIS रेबेल ग्रुप ना बशर अल असद की लेंगाक तुहनख्रबा मतुंगदा रेबेल ग्रुप असिना सपोर्ट तौबा अनोबा लेंगाक असिना सीरियादा लैरिबा मियोइसिंगदा अथिंगबा कया थमलकनी हाइबगी अचौबा चिंगनबा लैरखिबगिनी हौजिक लेबानन तमना चेंसिनरिबा मियोइसिंग असि सिया अमदी अतै अतोपा माइनॉरिटी ओइरबा फ्रुप की मियोइसिंगनी हाइरी सिया अमसुंग माइनॉरिटी की फ्रुपसिंग असिना सीरिया थादोक्तुना लेबाननदा चेंसिलिबा असि हौजिक सीरियादा शासन तौगदोरिबा लेंगाक असिदा थाजबा ngamdabadagini हाइरी अतोपा मखा तारकपा पाउदा इस्लामोफोबिया थेंगननबा जो बाइडेन ना पॉलिसी चामा हेना पुथोक्तुना खंगनख्रे इस्लामोफोबिया थेंगननबा अमेरिका की प्रेसिडेंट जो बाइडेन ना पॉलिसी चामा हेना पुथोक्तुना व्हाइट हाउस तकी नेशनल पॉलिसी अमा ओइना लाउथोक्तुना मियामदा खंगनख्रे हाइरी प्रेसिडेंट जो बाइडेन ना इस्लामोफोबिया की दमक पुथोरकलिबा नेशनल पॉलिसी चामा असिना अमेरिका दा इस्लामोफोबिया ना पिरकदबा चैतेंग सिंगदगी चाउना गांगथोकपा ngamgani lamai हुमफुमरी रोम पानबा नेशनल पॉलिसी डोनाल्ड ट्रम्प ना अमेरिका की प्रेसिडेंट अमा ओइना वासक लौद्रिङै ममांगदा डोनाल्ड ट्रम्प ना पुथोरखिबनी बाइडेन ना पुथोरकलिबा इस्लामोफोबिया की पॉलिसी असिना इस्लामिक लाइनिंग लाइसोन चटपा मियोइ सिंगा नुक्सी चानना हिंगमिन्ननबा होनबदा मतेंग ओइगनी हाइरी मखा तारकपा अतोपा पाउ अमदा मियोइ 1500 की चैराक हंथहनख्रे अमेरिका की प्रेसिडेंट जो बाइडेन माह की प्रेसिडेंट ओइबगी मतम लोइसिलकपा असिदा मंगोंदा फंगलिबा पावर सिजिनदुना लेबाक असिगी तोंगान तोंगानबा जेल सिंगदा लैरिबा मियोइ 1500 रोमगी चैराक हंथहनख्रे लोइनना मियोइ 53 की मराल बुसु चाउना ngapikhre बाइडेन मियोइ सिंग अदुगी मराल ngapiraduna लेबाक असिना अनोबा मपोक अमा पीरिबा असिगी खुदोंचाबा लौदुना अमेरिका की याइफगदबा अमदी कानागदबा थबक तौननबा होनबदा अचौबा थौदांग लौबियु हाइना अपील तौख्रे हाइरी मखा तारकपा अतोपा पाउदा कैनेडा की गवर्नमेंट ना US की यू थिंगनबा थौरांग पाइखटपा हौख्रे अमेरिका की नौना प्रेसिडेंट ओइना खनख्रबा डोनाल्ड ट्रम्प ना कैनेडा दगी लाकपा पोचक खुदिंगमक्ता चादा 15 टेरिफ लौरगनी हाइना किहलकपदगी मदुगी चपचाबा पाउखुम पीबा ओइना कैनेडा गवर्नमेंट ना अमेरिका की यू थिंगनबा थौरांग पाइखटपा हौख्रे हाइरी मसीदा नतना कैनेडा ना अमेरिका की स्टेट मिशिगन न्यूयॉर्क अमसुंग मिनेसोटा सिंगदसु इलेक्ट्रिसिटी मखाताना पीदनबा मतंगदसु खनख्रे लोइनना अमेरिका का हिरम कयादा बिजनेस की लमदा लैनरिबा मरी सिंगसु मखाताना थमदनबगिदमक मतंगदा कैनेडा गवर्नमेंट खन नैनबा हौख्रे हाइनसु पाउ असिना मखाताना फोंदोरकली पनबा याबदी डोनाल्ड ट्रम्प ना इंटरव्यू अमदा कैनेडा दा $1 बिलियन चामा अमदी मेक्सिको दा $1 बिलियन 400 रोम सही खुदिंगी सब्सिडी पीरिबा असि मखाताना पीबा चुमलरोय करिगुंबा लेबाक अनि असिना सब्सिडी मखाताना फंगबा पामलगदी अमेरिका की स्टेट अममम ओइबना हेना फगनी हाइना फोंदोकिबसु लैख्रबनी हाइरी मखाताबा पाउदा ह्यूमन राइट्स ता चाउना खोंगोइनकिबा मरमदा बशर अल असद की मयोक्ता केस कया थागलगनी रिपोर्ट सीरिया की हाना की प्रेसिडेंट बशर अल असद अमदी महाकी इमुंग मनुंग रशिया दा चंगजफम लौदुना लैख्रबसु महांगना प्रेसिडेंट ओइरिङै मतमदा मियोइबगी राइटा चाउना खोंगोइनगिबगी थबक
pak chauna chatharamba maramna mahakki mathakta makha tana thabak kaya achouba case kaya thagalagani haina BBC gi report amana phongdorakli report asigi matung inna Bashar al-Assadna Syria gi president oiringai matamda mahakki mayokta leiba miyoi singbu tamthina ot naiduna hatpi kiba chemical khulai sijinnakiba rebel bomb sijinnakiba ngakpigani barrel bomb sijinnakiba amadi tongan ba makalgi aranba thabak thoramsing taromki haibo wafum asi henna mayek senglakibani Bashar al-Assad ki lengak tu khraba matungda Amnesty International gi General Secretary 𝗥𝗨𝗦𝗦𝗦𝗜𝗥𝗡 phongdokibagi matung inna Bashar al-Assadna tawramba thabak thoramsingi matangda kupna yengsinkibaga loinana mahangna tawramba aranba thabaksing amadi human rights pu chauna singnaduna tawkiba thabaksing asigi yenglaga mahakki mathakta case chathaba haibasi yamna tangai fade mahakki matamda Bashar al-Assad ki lenga ki mayokta leiba political gi miyoi kaya phajinduna jailda namsinduna otpa naibagi thabak chathaki maram aduna mahakpu phanaba arrest warrant pigadabani haiba dimansu 𝗥𝗨𝗦𝗦𝗦𝗜𝗥𝗡 haikre hairi report asigi matung inna Russia dagi Bashar al-Assad pu faduna purakpa haibasi araiba nate maramdi hiram asigi matangda Russia gi law yamna lui hairi Maka tarakpa pauda Syria gi khwaidagi wangba ching Mount Hermon Israel na khudum chankhre chada marifutra khulai mang takhankhre Syria gi khwaidagi wangba chingjau Mount Hermon Israel na khudum chankhre loinana lebak asida leiramba President Bashar al-Assad ki langi khulai chada mariputra rom thugaiduna mangan tahankhre hairi Syria gi Bashar al-Assad ki chahi 53 gi lengak sasan tuhonkraba matungda Syria bu control tawba hokraba rebel group singna Bashar al-Assad ki lalgi khulai sing khudum chankidanabagi pandamda Israel amadi America na landaba lepri loinana Israel gi lanmi singna Syria gi konung Demix yaugadaba kilometer 15 rom kak watliba mafam phawba yoksinba ngamkre adubu Israel gi maikaidagidi makhoigi lanmi singna Syria da leiriba asi matam kharagi ni hairabasu Israel na chatharakliba thorang asidi matam sangna Syria gi mafam kaya adumak occupy tawduna thamnaba chatharakpani haina expert kaya na phongdokli Israel gi lanmi singna Syria da air strike chamanga gi mathakta chathaduna Syria gi lalgi khulai sing amadi military camp sing chada mariputra hena thugaiduna ut olhankre Israel na khudum chanba ngamkraba Syria gi khwaidagi wangba ching Mount Hermon dagi Syria amadi Lebanon control yamna laina tawba ngamgani hairi maka tarakpa atopa paw amada Trump na US da pairiba masak khangraba drone sing kapthagadabani haikre America ki mafam kaya da pairiba masak khangraba drone sing kapthagadabani haina America ki president oigadoroba Donald Trump na phongdokre hojik phawbagi oina America ki mafam kaya da numit kharani asigi manungda paiba thengnariba drone sing asi kanana pahelibano haiba khangma ngamdana leiri White House ki team singna hiram asigi matangda thigatpa hokre adubu hojik phawbagi oina chapchana khangba ngamdri hiram asigi matangda Donald Trump na phongdokibada America ki government ki ayaba yaudana lebak asigi mafam kaya da drone paiba haibasi law gi wangmadani amadi hiram asigi matangda lebak asigi government na khangpham thokpani adubu laibak thibadi lengak asina hiram asigi matangda kari mata khangdabagum tuminna laisinba haibasi yamna laibak thibani America ki mafam kaya da pairiba drone sing asi lengakna kapthra ngapigani kapthadrabadi awuba misingna kapthaduna manganbiyu haina su Trumpna haikre adubu White House tagi drone sing asina laibaki security da akaiba leite hairakre hairi maka tarakpa pawda kilometer lising mari chanipan kunipal changba samudragi irol nungda train gi service pangangadori $1 trillion taramapan rom changna kilometer lising mari chanipan kunipan rom changba samudragi irol nungda US tagi London phawbugi oina train gi lambi semduna railway gi service pangalagani hairi US tagi London phawba flight da chatpada pung 9 rom changi karigumba project asi mai paktuna train gi service piba horaklabadi US tagi London phawba samudragi irol nungi lambi da chatpada sumdagi minute 53 rom tamak changlagani loinana samudragi irol nungda train tongduna chatgadoriba khongchat aduki matik nungaiba amadi angakpatana thanba khongchat amadi soidana oiragani panba yabade France amadi England da su samudragi irol nungda kilometer 38.9 rom sangba channel tunnel ama chahi taruki manungda mai pakna semba ngamkhre hairi makha tarakba atopa paw amada journalist yauna miyo 52 Israel gi attack ta sikre
Central Gaza School College Yum Amadi Relief Camp Singda Israel na Chathakiba Air Strike da photo journalist ama yauna punna miyo yankaini thoi rom sikre hairi Gaza Citizens Defense ki spokesperson Mohammed Basal na phongdorakibada Israel gi lanmi singna Central Gaza gi mafam kayada paksana landabaga loinana Gaza Strip da leiba jail amadasu attack chathaduna jail aduda leiba miyo 13 romsu thadokre Hauzik chathariba Gaza gi lan lepa leitri lan asida maral lejadraba Palestinian lising ni phumanga gi mathakta sikre asokpa singi masingna lak amarom henkre adubu Israel gi Prime Minister Benjamin Netanyahu gi maikeidegi di Hamas na phakiba Israel macha sing hek thadroktriba phawba lepa leitana landaduna lanpha sing adu kannaba honagani haiki hairi amaromda America gi nongna president oina khallaba Donald Trump na Hamas na Israel da makata na landarabadi afaba oiroi haikibasu laikhrabani hairi makatarakpa atopa pauda Indigo su malemgi khwaidagi service phajadabada yaure Malemgi oina khwaidagi service phajadaba airline singi manungda Indigo Airlines su ama oina yaure haina chahi asigi Air Health Score report amagi matung inna phongdorakli khwaidagi service phajadaba malemgi airline singi list chamaga mapal thokpagi manungda Indigo na chamaga ahum suba list ta yaurakibani Indigo na mark 10 gi manungda 3.9 khak phangba ngamkhi adubu Air Health Score na pirakliba report asi Indigo gi maikeidagidi aranbani haina phongdokre panba yabadi Turkey airport tagi numit nini dagi passenger chamri rom puduna panduna leiri passenger sing asi Turkey gi konung Istanbul dagi Indigo flight 6E12 amadi 6E Taranipal Delhi amadi Mumbai tamna paigadabani adubu Indigo gi official singna India tamna karamba matamda paigani haibasu phongdorakhidabana passenger sing aduna chauna awabo mayokna duna leirakibani hairi passenger singna phongdorakpagi matung ina Delhi amadi Mumbai tamna paigadaba Indigo gi flight sing adugi matam adumak mathang thengtharakibani hairi makhataba pauda Trump na mahiroi 13,990 tanthokpa yana leire America gi nongna president khallaba Donald Trump na India gi mahiroi 13,990 rom US tagi tanthokpa yana leire haina lebak asigi Immigration and Custom Information gi maikeidagi phongdorakli panba yabadi hauzik America da India gi mahiroi million 1.95 rom leiri makoising adugi manungdagi mahiroi 13,990 rom asi tanthokpa yabagi phibamda lakpani America dagi tanthorakpa yana leiriba mahiroi sing asigi manakda valid document sing leitaba maramdagini thaurang asi America gi president oigadoroba Donald Trump na lebak asigi logi wangmada leisiliba miyoi sing takthoknabagi paikhalakpa thabak thoram singi manung channa tawrakadoribani hairi America dagi tanthokpa yai hairiba India gi mahiroi sing asi ayambana Punjab Gujarat amadi Andhra Pradesh na singba state singdagini hairi makataba pauda -3.5 gi ahingba khangliba Zelensky gi lanmi singda Russia na missile 39 amadi killer drone chani na landhakhre -3.5 gi ahingba khangliba Ukraine gi lanmi singda Russia na matik mayai leiraba missile 39 amadi killer drone chani rom kapsinduna landhakhre hairi Russia gi attack aduda Ukraine gi power grid transport network lanai thermal power plant amadi gas infrastructure pakchana mangata thokre pakchana landarakiba aduda Ukraine gi president Vladimir Zelensky gi international gi community singda wakat chirol thagat khre hairi Russia na handak Ukraine da chatharakiba attack adu chahi ahum phajilaklaba lal asida khwaidagi chauna chatharakiba attack ni amaronda Russia da pakchana chatharakiba attack adugi chapchaba pakhum piraduna America dagi pirakiba F-16 fighter jet sisinaduna intercept tawduna Russia gi missile sing adu thugaiki hairi Ukraine gi president Zelensky na malemgi luchingba singda Russia na chatharakliba akiba phanglaba terror attack sing gi mayokta punna thengnaminanaba appeal tokre Russia na Ukraine da kapsilakiba Kenjan missile pungda kilometer 13,980 rom yangba amadi kilometer 1,100 rom chana kapa ngamba kilogram 130 rom lumba missile singni hairi -degree manga yongna ingliba Ukraine gi power plant singda atamnana Russia na thugaina ba honariba asi Ukraine gi defense
ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯁꯤꯡꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯗꯅꯕ ꯑꯃꯗꯤ ꯑꯏꯪꯕ ꯃꯔꯛꯇ ꯃꯩ ꯐꯪꯗꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯅꯕ ꯇꯧꯕ ꯂꯥꯂꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯀ꯭ꯔꯦꯟ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯂꯥꯟꯗꯥꯔꯛꯈꯤꯒꯅꯤ ꯃꯥꯔꯛ ꯔꯨꯇꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯦꯞꯇꯒꯤ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯜꯂꯕ ꯇꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯅꯦꯇꯣꯒꯤ ꯆꯤꯐ ꯃꯥꯔꯛ ꯔꯨꯇꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯇꯤꯟ ꯃꯤ ꯍꯥꯠꯄꯗ ꯍꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯏ ꯇꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯌꯨꯀ꯭ꯔꯦꯟ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯆꯨꯝꯂꯣꯏ꯫ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯁꯤꯖꯐꯥꯌꯔ ꯇꯧꯗꯨꯅ ꯂꯥꯜ ꯂꯣꯏꯁꯤꯟꯕ ꯆꯨꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯔꯁꯤꯌꯥꯒꯤ ꯄꯥꯋꯔ ꯃꯥꯡꯍꯟꯕ ꯆꯪꯏ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯂꯦꯝꯗ ꯑꯗꯨꯃꯛ ꯂꯥꯜ ꯊꯣꯛꯇꯨꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯔꯤ꯫